October ahumbu kotuna separation day haina lauthoktuna NH2 da pung 12 gi shutdown tawgadori tha sigi ahumbu kangpokpi da base tawba committee on tribal unity kotuna separation day haina lauthokpaga loinana numila sigi ayuk pung 6 tagi nungthul pung 6 phawa pung 12 gi oina national highway to Imphal Dimapur lambi paring da total shutdown tawgan hari Iramazigi matang da kotu gi maikei digi ayib sirola mathulakri sirola sida me ahum english nganiga kungo humdoi digi horakli ba kanglup masil gi irang asi hauzik sahi phajila kadore haiba galoinana irang asi gi teksak hanagi minister amasum rajya sabha gi MP na pugodabani haina su maral sirakli loidana irang asi tholakpadigi tha khudingi ahum suba numitpu kotuna irang asi gi manung laikidraba makoi gi miyoi singbu thauna phaba masum nungsiraba masin manau singni haina ningsing thoram sing pangthokuna lakli makoina koki jaugi lambu non tribal group singna khopsilakpadigi ngakthokna ba hotnaramani hari tha sigi ahumda thak pangthokadoriba separation day gi thoram asina India laingakta koki jau group asi mangjaunana masing yamba mitei group tegi tongan tare haibasi amuk hena ningsing halagani haibagaloina thoram asi pangthoklingai manungda lalon itik mahi masing tambagi thabak thoram punamak thingjingani hari Manipur Singi Furup Anigi Playground te RK Zensna separate administration amasung Greater Nagaland Pambasing na makoigi Furup sing namna khundaba state singda satkibi yagan haina Prime Minister na ayib sirol pisingkri Manipur si Singi Furup Anigi Playground na ti hairaduna Greater Nagaland Pambasing na makoigi Furup na namna khundaba state satkiba yagani duga karigumba separate administration Pambasing na sumakoigi Furup na masing yamna khundaba state satkiba yagani haibo wapamasi haihobagi sabsaba matam oire haina Prime Minister Narendra Modi da ayiba sirol ama pisingkri hari sirol asi social activist amasu oiraklibi Imphal gi Moirangkhom Kwakaithil da leiba Regional Director North East State Rope Sweeping Federation of India ki Regional Director RK Zensna na mamang sahi taragathreta Prime Minister da sirol da pisinkhibani hari maagna Prime Minister pisinkhiba sirol sigi matangda rang pauksi amana unabada maagna haihibada Manipur da huzik National Highway number 2 amasum 37 da Furup amagi miyuisina free movement tawbi handana thingjinduna thamlakli aduga naga furup singi mangjil thaba lup oiribi United Naga Council UNC nasu naga taba mafam singda handak threat embargo gi khongjang sangsilubi yauki hairaduna Manipur singi furup ani sigi playground na ti haina phongdorakhi National Highway singda hauzik oiriba phibam sigi matangna mang oiba mangna aiba chirolasi mamang thagi tarakatre thakibani Siroladu Prime Minister ki office na September 19 da phangkre hairaduna sirolasi gi matungina thabak thoram sing lokhat pa haure hena su phongdorakli loinana mangna Prime Minister da iduna pikhiba sirolasi gi matangda mari leinaba wafam sing phongdokpina ba khaurang na ngai de du ngasi phawbadadi pakhum amata phangdre hari laiminarakliba singi furup anina Manipur si makoi gi poknapam lamdamni haiduna nungsidraba amasum khandrabadi state asida demand tawduna langduna laibigi mahutta furup singa sina tawriba demand singa siga mari leinana makoigi furup singna namna tab state singda satlaga leirugadabani haina su phongdorakhi RK Zensna na makhatana hai Manipur si tunga furup kuntraga taruk romna khundamina bi state amani state asi ing tapna amasum tang duloitana lehen pami laiba asigi Prime Minister na su Manipur laiminarakliba singi furup ani na tawrakliba demand sing makhatana tawdana ba akan mathabak lokhatpiu Manipura buffer zone thambigano leba asida satnariba logi wangbada kanagumba singna thabak satharaglabadi makoigi mathakta akan ba action lakhotpiyo me ahum English nganiga kungo humdoi digi Susampur romdigi haurakhiba kangloki irang asina Susampur gi khumujama mitei lekai gi yom lising kya mankhre thawdo order sianaba miyoi sing hauzik phadribasi logi matungina pharaga serakpiyo IDP singbu hanagi masagi yum singda hanjin hanbiu Manipur bu mahausa ge phibam da ing tapa hanjil halaknaba Prime Minister na mari lena bu wapam sing phongdok piduna lokhapam dok thabak sing lokhotriba karigino hanisu hanglaki loidana mangna mamang thagi tarakatreta Prime Minister na address tawduna pisinkiba sirola dugi mari leinaba thabak sing lokhotnaba tha sigi kunga mangada Home Ministry da khan khre hanisu phongdorakle hari NCRB Report 2023 Manipur ki irang da police personnel taraga mathai sikhi Manipur miyam ki mock ta kumza English ngani ga kunga humdoi da police personnel taramathai hatki amaso misam kunga marina extremist sing hatki loinana
पुलिस की लाठी चार्ज मियोई तरुक सिखी सही सिदा पुनः पुलिस केस लिसिंग तरामपन ग सामग मौद्राग निथोई लखटकी हैना नेशनल क्राइम रिकॉर्ड ब्यूरो की रिपोर्ट हाई ख्वाइदी के नौब रिपोर्ट असिदा पल्लिबदी लेबासी की पुलिस पर्सनल सिंगी मरक्त मियोई तराग त्रेट मियाम की इहौ सिखी मसिगी मनुंग तरामथुई मणिपुर अमना बिहार अमसुम अनीना हरियाणा दगी हैना रिपोर्ट अदुदा पल्ली मणिपुर खक्तदा सही असिदा पुलिस पर्सनल तराग मंगा सिबगी मनुंग मरीदी एक्सीडेंट सिखिबनी सही सिदा मियाम की इहौ नत्रगना खोंजंगना पुलिस पर्सनल सोखिबा लैती हैना रिपोर्ट अदुना पल्ली सही सिदा लान हौबा नत्रगना टेररिस्ट नोंमैना कापतना मणिपुर मियोई कुनगा मरी की पुंसी लोंखी अमरोमदा पुलिस ना लाठी चार्ज तौबदा मिसम तारुकी पुंसी लोंखी सही सिगी मनुंगदा टेररिस्ट खुलाई पाइबसिंग नोंमै कापदा मिसम मार्फुको हुमदोई असु अपन नंखी हैना रिपोर्ट असिना फोंदोकी स्टेट असिदा अनलॉफुल एक्टिविटीज प्रिवेंशन एक्ट 1967 की मखादे स्पेशल एंड लोकल लॉ क्राइम ओइना आर्म एक्ट प्रोहिबिशन एक्ट गैम्बलिंग एक्ट अमसुम इमोरल ट्रैफिकिंग एक्ट नसिंगबगा मरी लेनबा क्राइम सामग तराग हुमदोई थोकी हैदि रिपोर्ट असिगी मतुंगिना खुलाई पाइब लहुलुप सिंदगी लाइसेंस नोंमै मरी मरु तराग तरेट लाइसेंस नतब नोंमै मार्फुगा मथोई मरु चामग कुंथ्रागा तरेट फटकी मसिदा नतन खुलाई पाइब ललहौबसिंग नतबा अतै अतै मियोई सिंदगी लाइसेंस नोंमै तरागा तरेट अमसुम मरु मापल लोइनना लाइसेंस नतब नोंमै सनीगा निफुगा मंगा अमसुम मरु लिसिंगनी ग सनिपानगा मौद्रागा निपान फोगतपगमखी साई असिदा पुना नोंमै सहुंगा निफुगा तरेट अमसुम मरु लिसिंग अहुंगा हुमफुगा मथोई मणिपुरगी फोगतकी हाना रिपोर्ट अदु मेक सिंगना पली पुलिस ना लोकल पतुवान तुवान IPC का मरी लेनब क्राइम सिंगी केस सिंगी मतंग रिपोर्ट अदुना हाय हानदगी सथरकपा अमसुम लुसिंदना लैब केस मसिंग लिसिंग तरामापन ग निफुगु तरे असिगा लोइना सही सिदा अनब पुलिस केस लिसिंग तरामापन ग सामगा मौद्रागा निथुई लखटकी स्टेट असिगी ओइना हौजि हौजि थिगना लखटप पुलिस केस मसिंग असि पुन्ना लिसिंग कुंथ्रागा तरे कुंथ्रागा निपानगा सनीगा कुंथ्रागा मपन सुरे हरि सही सिगी मनुंगदा मापान स्टेट नत्रगना एजेंसी दगी केस अमा स्टेट ट्रांसफर तौरखी केस निपान थिजिलिंगई सेरेक्ट गवर्नमेंट हंदोखी केस तरेना FR नॉन कॉग्निजेंसिबल नि हैना लोइसिनखी केस अहुमना फाइनल रिपोर्ट FR लानबदगी लोइसिनखी लोइना केस तरागा मरीना असुम वाफम फंगदब नत्रगना सयेनब लैबदगी लोइसिनखी हैना रिपोर्ट तौरी रिपोर्ट असिन हाय IPC केस साथ्रेका हुमद्रागा तरुकना केस अदु इसुम सुमना मतिक साब खुदम संगम पुथोप ngमदबा नत्रगना लंगला लंगजिन फंग ngमदबदगी डिस्पोज तौखी केसिंग थिजनबा होरगा मेरिट की मतुंगिना लोइसिंदबा मखासा थबा लेपखिबा केस पुन्ना तरागा मंगा यावरी ममांग सही सिंदगी लोइसिंदना लेरक केस सिंगी मरक्तगी केस मौद्रागा हुमदोई चार्ज शीट लंखत के मसु सही असि खक्तदा लौखटप केस सामगा यांखैगा मरी चार्ज शीट थगखिबगा लोइना पुना केस सनिगा निफुगो तरे चार्ज शीट थगखियना रिपोर्ट असिना पली सही सिगी मनुंग पुलिस न पुना केस लिसिंग अमगा हुमफुगो हुमदोई डिस्पोज तौखि मसु थिजिनबा होरमलगा लेपखिबा केस अनि यावरी सही सिगी लोइसिलकपद थिजिनबा लोइसिंदना लैब केस पुना लिसिंग कुंथ्रागा तरेक सामगा हुमफुगा निपा लैरि हैना रिपोर्ट असिना पली नकल अमरोमदा स्पेशल एंड लोकल लॉ क्राइम्स SLL क्राइम पुना लिसिंग तरुक संवागा कुनगा मरी लोइसिंदना हानादगी लेरखि अमसुम सही असिदा केस लिसिंग अमगा मौद्रागा मथु लोखथिबगा लोइना पुना केस लिसिंग तरेक सत्रुक तरागा मंगा लोखथि मसिगी मनुंग केस मार्फुगा मंगादी केस अदु सुमलबसु मतिक साब खुदम संगदम पुथोप ngमदबदगी डिस्पोज तौखि ममांग द लेरम केस सिंगी मरक्तगी केस सनिगा कुनगा तरे चार्ज थगतखि अमसुम सही असिदा केस हुमफुगा निपान की चार्ज थगलखि केस सिंग असिगी मनुंग केस सहुंगा मार्फुगा निपान पुलिस न डिस्पोज तौखि अमसुम कुमजा इंग्लिश सिंगनिगा कुनगा हुमदोई गी लुसिलकपदा केस लिसिंग तरेका सनिगा कुनगा तरे पेंडिंग लैरि स्टेट असिगी ओइना IPC सिगा मरी लेनबा केस सिंगी मरक्ता कोर्ट हौखिबा सही सिंदगी केस लिसिंग मंगागा संवागा मौद्रागा मरी लोइसिंदना लेरकली सही असिदा केस सनिगा निफुगो तरे ट्रायल गी दमक लखटखि हौजिक फावबा पुन्ना ट्रायल गी दमक पेंडिंग लैरिबा केस असि लिसिंग मंगागा सनिपानगा निफुगा मति सुरे मसिगी मनुंगदा कोर्टना मेरिट येंगलगा लोइसिंद्रिबा केस कुनगा निपान यावरी केस कुंथ्रा ट्रायल सथगदबा कोर्टना डिस्पोज तौखरे केस अनिना क्वास तौखरे ममांगी सही सिंगी पेंडिंग लेरक केस तरागा मरीदा सेनब सिंग कन्विक्शन पीखी लोइना केस अहुम डिस्चार्ज तौखी केस कुनगा मरीना
acquit tauki sei sigi aroiba phawbada case nifuga mathoi trial lusinki case humdraga mathoina court na dispose tauki loinara case lising manga ga satre ko humdra pending lairi state asigi oina case conviction gi sanga si sada kunthraga mariga point amani amaso case luisindana leibigi sangna sada maudraga ni panga point ni pani haina report aduda pali aranba voters in khandoktuna asumba electoral roll semnanaba ECN sa thariba SIR pangthokpada Moreh Hills Tribe Council na yaningbagi ingit pirakli ino member ngamkhai paringda leriba state asigi tuan basingi district sing illegals immigrants kaya sangsilaktuna lamdam asigi electoral politics ta niyam gi wangbada yauksili habigi wapum kaya lebak miyamna ngangnarigi sera sida aranba ain kaina yauriba voters in khandoktuna Nauna electoral roll semnanabagi damakta Election Commission of India ECN sa thariba Special Intensive Revision SIR pangthokpada Moreh dariba Hills Tribal Council HTC na nauna yaningbagi ingit ulagle Hills Tribal Council HTC na thadorakpa statement amagi matungina singi district sing da laidiba tribal miyamgi right manghandana Special Intensive Revision SIR pangthokpada ayaba phungdorakli Manipur amadi Myanmar ngamkhai paringda laiba state asigi lalon itikilamda asoba threat center am oiriba Moreh da laiba Hill Tribes Council na thadorakpa sirol amagi matungina laiba asigi laiba electoral roll da ain kaina yauriba electoral roll kaya lauthoktuna asumba asingba electoral roll ama semduna laiba asigi national security da maram sadana singnarakna ba SIR sa thabada apamba phungdorakli adubo ECI na sa tagadoribi Special Intensive Revision SIR si maru oiba point manga ngak na satuna sa tahnimigi apamba phungdorakli HTC na thadorakpa sirol adura yauriba maru oiba point manga adudi ECI na sa tagadoriba SIR sida electoral roll sanbada yaraba masagi sei taragani pan helaba imung singi miyoi khudima yahongadamani hiramsigi matangda leibak miyamda ECI na awareness piduna pokhal tananaba khongthang kya pakhikadabani ECI na sa thagadoriba SIR asida maru oiba thaudang laugadoriba block level officer BLO si amuhana nauna scrutiny tawduna appointment pigadabani hauzik leiriba BLO si angalwadi workers singa si mathau taba knowledge singi awat pa leiri hena su nungai taba phungdorakli electoral roll da yoramba voters sing lauthokpa natragana atopa nauna hapsin singbagi matangda mari leinaba village sip amati imung adugi ahlaman singdagi mangjongna ayaba lawgadabani miyam amadi BLO singi marakta pamdaba wathok tholoktana ba mangjongna khojil thorang kya pakhekadabani asida natana leibak sin mathuna sathagadoriba SIR asigi manungsana state asigi singi district singda pangthokodoriba sigi matangda mari leinaba authority amasum HTC gi marakta ningthin I pau phaunaduna sathagadabani haina su phungdorakli asida natana maru oina Tenopal district ki manungchanba Moreh subdivision gi oina ECI na sathagadoriba SIR gi matamasi makatana sangdokhanimi gi apamba su phungdorakli panmayabri singi district singda leiriba geographical terrains amadi housing thokliba conflict asina maram moiduna matam sana SIR pangthokpa ngamnabagi damakta BLO singbu training pinabagi thorang satliba sahi sigi hokiba July thadagi Manipur chief electoral officer na thorang pumba pekhat paukre state asida leiriba president rule asi lauthoktuna mathau taba election gi process pekhanabagi damakta ECI na pekhaliba SIR asi loisinduna asumba singba electoral role ama nauna pothoklaba yai haina leibak miyamna thajanari Chuchampur dagi khulai kya forkri Chuchampur district ki mabom amasum Nepali basti ki marakta security force ki apunba team amana operation sa thaduna yamlaba khulai fogale haidi police gi phangma pauna hai ani suba JNK light infantry Chuchampur police amasum CRPF ki apunba team amana ngarang nungthil pung amarum taba Chuchampur police station ki manungsanba mabom khulama sum Nepali basti ani ki marak thibu humbi ki thabak sathaki madura lalhauba singna lotuna thamlamba oigani singnaba khulai kya fatki security na fogalaba khulai singa dudi magazine yawa M16 rifle ama local made single barrel rifle ani magazine yawa 9mm pistol local made pompi ama hand grenade ani smoke grenade ama insas ki kapthokraba tokning taramapal taragani thoi borgi maru manga tokning ahum kapiari bani AK gi tokning mapal 7.62 mm gi tokning mapal baufeng wireless ama battery ama BP helmet ama masum BP jacket ama fotki pagalaba khulai singa tu makha taba logwebe excel lokhanaba Chuchampur police station sinakre anisu paus na makhatari
security the attack tawbada sienaba ani phare phajilamba ani rescue tawri police ngarang security personnel sing the attack tawba amasum ama ata thuan bagi thagokta maru oina sienaba ni haiba nupa ani ngarang sagolmang police station gi manung sanba yumnam patlo awang laikai digi phare hari manipur police control room gi sirwala man hai phara basing adudi konjengbam nanau allies arunjit seikun ga mathoi pukhaw na haru amasum haikruism khamba maitei se nifugo humdoi khewa furjuni amaramna thawal district ke hero police station ki manung sanba hairok salam lairak tigi ngang security force na lahulup rpf pla gi corporal ama phare pharaba dugi mamingna khundongbam nandabir maitei allies singlen si yang khiga manga kawi haina police control room gi sirol sina haidi rescue thawal district gi lelong police station gi manung sanba lelong tulai thabi digi ngayok pham amada lupa lakh tara gi ransom da phajilaga thamlamba nupa ani ngarang manipur police na kan banga mor hari thaudok tu siena ba md sultan ahmad seikun ga manga koba lilong sangom sang setu karong degi nupa masu police na waithok pat area degi phare mon gi mobile phone ama amasum aadhar card ama pangki nupa ani dusu phajilaga thamlaba ngayok pham adudagi police na dbbl gun gi cartridge maru manga su phamangki thaudok tu sienari ba to pasing phana magi nama police na makhata na investigation sa thari haire su paus da makhata na phongdorakli sekmai ps ki manung janba mapham ani de yam labu khulai forkhri security force na tuan mapham da thibu humbi gi thabak sa thabada yam labu khulai kya fogal hairi manipur police control room gi siola man hai manipur police na ngar imphal east ki hangang police station ki manung janba hana singdigi magazine yauba 9mm SMG carbine ama 12 bore single barrel ama 12 bore double barrel ama local made barrel ama 9mm pistol ama masu masigi magazine ama magazine yauba .45 pistol ama magazine yauriba .32 pistol ama masu 9mm gi kap yari maru ani phakhene su pawks to makatari tendang masum na mem na thamjaram ge duga hojikoi nadi meya pawks su matang se lusinjarage masum makhataba anoba update meyam pun ngamina sena channel si maikeri gi meng pham da makhata na thamjari makhataba anoba update meyam pun ngamina se